Ngasi ayuk Anganbada pamlo suba chatkiba Konsakhul gi khunja singda Leilon Vaiphei romdagi Kuki militant singna Nongmei kapshilakpadagi Konsakhul gi khul ngakpa singna shu khut handuna nakal ani gi marakta akan mamongda khut thoknakhrai khut thoknabagi thaudok aduda Kuki gi miyoi Asuk apan nangbadagi security akanba Jackson thauranga loinana Rims hospital da pukhatlaktuna laying chathakrai Soklaba miyoi Ahum adudi Genlen mang Vaiphei chahi taraganipan Lulian Dao Vaiphei chahi kun Amadi Paugolal chahi taraganipani hairi Makhoi Ahum mag Nongmei Kapnabagi thaudok aduda sokpadagi leimakhongda leiba military hospital da ahanba laying chatharaba matung makha tana laying nabagidamag akanba security gi Jackson thauranga loinana Rims hospital da pukhatlakibane Thaudok asi ngasi ayuk pung 6 rom taba matamda Konsakhul gi khunja singna pamlo shuduna leiringaida Leilon Vaiphei romdagi Kuki khutlai paiba singna afaba makhal gi khutlai sizinaduna attack adu chatharakpadagi Konsakhul gi khulngakpa volunteer singnasu masa ngakthok chanaba khut handuna pungkhai amarom Nongmei kapnaki hairi Nongmei kapnabagi thaudok adu pau hek fangbaga Central Security Force singna mafam aduda changsenbadagi Nongmei kapnaba lepki hairi Kasi shumai na thohaning daba thogok Nongmei na moi na akhoi gi naga level lamda Nongmei kapsalle adudagi moi gi asogopan lakpo khuding mangki ashida akhoi da leiriba government na moi bu VIP treatment tawbase aduki matik akhoi nungaite aduga ngasi aina haining bana akhoi government of Manipur da aina haining bana leiriba naga amadi maite puruk kinupi myam asida phamgani government side tagi apologize tawdri phawba akhoi sida phamgani na ai haijaninge